ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥ 3, ꯅꯨꯄꯥ 2, ꯅꯨꯄꯤ 1 ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯣꯏꯅ ꯁꯥꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯤ, ꯃꯌꯨꯝ ꯄꯥꯜꯂꯤ, ꯄꯤꯕꯥ 2, ꯑꯗꯨꯒ ꯅꯤꯡꯉꯣꯜꯗꯤ ꯄꯥꯟꯗ꯭ꯔꯤ꯫ ꯂꯩꯍꯥꯎꯅ ꯍꯥꯏ ꯃꯧ ꯑꯍꯜ, ꯃꯧꯇꯣꯝꯕꯤꯌꯥ, ꯅꯣꯏꯕꯨ ꯀꯥꯏ ꯂꯩꯒꯦꯅꯦ? ꯑꯩ ꯀꯩꯊꯦꯜ ꯍꯜꯂꯦꯅꯦꯍꯦ, ꯄꯣꯠꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯤ ꯅꯣꯏꯕꯣ꯫ ꯃꯧ ꯑꯅꯤꯗꯨ ꯄꯥꯛ ꯊꯣꯛꯂꯛꯇꯦ, ꯑꯗꯨꯒ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯤꯕꯤ ꯊꯥꯖꯗꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯥꯖ ꯍꯧꯖꯤꯛ ꯃꯃꯥꯗ ꯃꯕꯨꯡꯁꯤꯡ ꯃꯅꯝꯃꯁꯤꯡꯗ ꯅꯧꯊꯤ ꯁꯥꯖꯔꯤꯕꯅꯤ꯫ ꯏꯃꯥ ꯅꯪ ꯍꯜꯂꯛꯑꯕꯣ? ꯀꯗꯥꯏ? ꯑꯩ ꯉꯝꯃꯛꯇꯦ꯫ ꯑꯣ ꯁꯤꯗ ꯂꯩꯔꯤꯁꯦ, ꯅꯅꯝꯃꯁꯤꯡꯗꯣ ꯊꯣꯛꯂꯛꯎ, ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯎ ꯍꯥꯏꯌꯨꯅꯦ꯫ ꯍꯣꯏ ꯍꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯧ ꯑꯍꯜ ꯇꯅꯧꯕꯤ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯂꯩꯔꯛꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯎꯕꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯑꯁꯤꯕꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯛꯏꯅꯦꯅ ꯀꯅꯥꯅ ꯆꯥꯕꯤꯗꯣꯏꯅꯣ ꯁꯤꯕꯣ? ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯇꯧꯕ ꯑꯃ ꯅꯇꯩ ꯁꯨꯡꯆꯥ ꯆꯥꯔꯣꯏꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯏꯃꯥ ꯂꯩꯔꯛꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯧ ꯑꯇꯣꯝꯕꯤ ꯇꯥꯊꯣꯠꯁꯨ ꯊꯣꯛꯂꯛꯏ꯫ ꯇꯥꯊꯣꯠꯅ ꯂꯣꯟꯅ ꯍꯥꯏ, ꯑꯁꯤꯒꯤ ꯅꯧꯗ ꯅꯧꯕꯤ, ꯀꯔꯤ ꯇꯅꯧꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯁꯤꯃꯨꯛ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯁ ꯊꯣꯛꯂꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ꯫ ꯏꯃꯥ ꯑꯩ ꯀꯧꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯅꯆꯦꯒ ꯅꯕꯥꯅꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯨꯁꯤꯜꯂꯣꯁꯦ, ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯌꯥꯎꯕꯅꯤ꯫ ꯊꯥꯖꯅ ꯃꯃꯥꯅ ꯂꯩꯔꯛꯄ ꯉꯥꯃꯣꯛꯇꯣ ꯃꯅꯝꯃ ꯑꯅꯤꯗ ꯄꯤꯔꯛꯏ꯫ ꯏꯅꯝꯍꯟ ꯁꯦ ꯉꯥꯃꯣꯛ ꯆꯥꯎꯑꯣ, ꯏꯅꯝꯇꯣꯟ ꯁꯦ ꯉꯥꯃꯣꯛ ꯆꯥꯎꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯌꯦꯜꯂꯛꯏ꯫ ꯇꯅꯧꯕꯤꯅ ꯆꯥꯅꯤꯡꯗꯦꯗ, ꯑꯗꯨꯕꯨ ꯉꯥꯃꯣꯛꯅꯤꯅ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣꯗ꯫ ꯇꯥꯊꯣꯠꯅꯁꯨ ꯕꯦꯝꯃ ꯑꯩ ꯆꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯆꯥꯅꯤ ꯂꯩꯔꯛꯏꯅꯣ꯫ ꯊꯥꯖ ꯃꯅꯝꯃꯁꯤꯡꯗ ꯍꯔꯥꯎ ꯄꯤꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯊꯥꯖ ꯅꯤꯡꯉꯝꯗꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯍꯥꯎꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯥꯊꯣꯠ ꯑꯃꯗꯤ ꯇꯅꯧꯕꯤ ꯆꯤꯟꯗ ꯐꯖꯅꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯐꯕ ꯑꯃꯠꯇ ꯈꯟꯅ ꯄꯣꯟꯇꯦ꯫ ꯇꯅꯧꯕꯤꯅ ꯏꯅꯥꯎ ꯅꯪꯁꯤ ꯄꯥꯏꯔꯣ, ꯆꯪꯉꯁꯤ ꯂꯥꯎꯁꯤ꯫ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ? ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯩꯍꯥꯎꯅ ꯂꯣꯛꯂꯩ ꯀꯣꯝꯄ꯭ꯔꯦꯛ ꯈꯔ ꯂꯩꯔꯛꯄꯅꯤ, ꯆꯥꯅꯤꯡꯉꯦꯗꯅ ꯑꯗꯨ ꯃꯉꯥꯏꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯏꯟꯁꯥꯡ ꯍꯥꯏꯕ ꯆꯠꯂꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯇꯥꯊꯣꯠꯅ ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯗꯣꯏꯕ? ꯉꯥ ꯆꯥꯛ ꯈꯔ ꯂꯩꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ? ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯁꯍꯨꯝ ꯅꯥꯏꯅ ꯄꯣꯠꯁꯤꯡꯗꯨ ꯄꯨꯔꯒ ꯆꯪꯈ꯭ꯔꯤ꯫ ꯊꯥꯖꯅ ꯏꯃꯥ ꯈꯣꯏꯅꯝꯕ ꯑꯅꯤꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯩꯅ ꯍꯔꯥꯎ ꯏꯅꯝꯃꯅꯤ ꯁꯥꯗꯅ ꯄꯤꯖꯅꯤꯡꯗꯨꯅ ꯄꯤꯔꯨꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤꯌꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯆꯥꯅꯤꯡꯗ ꯇꯧꯕꯒꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ? ꯍꯣꯏꯗ ꯅꯅꯝꯃꯁꯤꯡꯗꯅꯦ ꯂꯥꯟꯅ ꯈꯜꯂꯨꯅꯨ꯫ ꯑꯗꯨꯒ ꯏꯃꯥꯅ ꯂꯩꯔꯛꯏꯕ ꯏꯟꯁꯥꯡꯗꯨꯁꯨ ꯑꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏ꯫ ꯃꯣꯏ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯇꯣꯛ, ꯑꯗꯨꯒ ꯀꯅꯥꯅ ꯆꯥꯅꯤꯡꯉꯤ ꯍꯦꯛꯇ ꯍꯥꯏꯅꯦ꯫ ꯌꯥꯔꯤꯕ ꯏꯆꯥ ꯇꯣꯝꯕꯤꯌꯥ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ꯫ ꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤꯁꯦ, ꯑꯩꯁꯨ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯃꯃꯧ ꯑꯅꯤꯒꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯪꯉꯤ, ꯑꯗꯨꯕు ꯃꯥꯅ ꯀꯩꯗꯧꯅꯗꯣꯏꯅꯣ, ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯥꯟꯅꯔꯣꯏ ꯍꯥꯏꯗ ꯂꯩꯊꯣꯛꯄꯅꯤ꯫ ꯊꯥꯖꯕꯨꯁꯨ ꯃꯥꯅ ꯋꯥꯈꯜ ꯐꯥꯊꯕꯤꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖꯅ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ, ꯑꯩ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯈꯤꯇ ꯂꯩꯔꯨꯒꯦ꯫ ꯏꯆꯥꯇꯣꯝꯕꯤꯌꯥ ꯏꯃꯥꯗꯤ ꯁꯦꯜ ꯂꯩꯇꯦꯅꯦꯍꯦ, ꯅꯪꯕꯨ ꯀꯔꯤ ꯐꯤꯔꯣꯜꯅꯣ ꯂꯩꯗꯧꯔꯤꯕꯣ? ꯀꯩꯅꯣ ꯈꯔꯗꯣ ꯅꯕꯨꯡꯁꯤꯡꯗ ꯍꯪꯉꯨꯗꯅ, ꯏꯃꯥꯗꯤ ꯂꯩꯇꯦꯅꯦ꯫ ꯑꯁꯨꯝꯅ ꯊꯥꯖ ꯃꯃꯥꯅ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯕꯨꯡ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯇꯥꯆꯧ! ꯇꯅꯧꯕꯤꯅ ꯀꯩꯗꯧꯔꯦ? ꯅꯪ ꯇꯥꯆꯧꯗꯤ ꯂꯩꯇꯦꯅꯦ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯊꯥꯖ ꯍꯥꯏꯗꯧꯕꯗꯨ ꯍꯦꯛ ꯈꯧꯇꯛ ꯆꯥꯏ꯫ ꯇꯥꯆꯧꯗ ꯁꯦල් ꯈꯤꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯪ ꯇꯥꯆꯧꯁꯨ ꯂꯩꯇꯦ, ꯑꯩꯁꯨ ꯁꯦල් ꯑꯝꯇ ꯂꯩꯇꯦꯅꯦ꯫ ꯀꯩꯒꯤꯅꯣ ꯁꯦꯜ ꯍꯪꯉꯤꯕꯣ? ꯐꯤꯔꯣꯜ ꯈꯤꯇ ꯂꯩꯒꯦ ꯇꯧꯕꯅꯤ ꯏꯅꯝꯃ, ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯂꯩꯇꯦꯅꯦ꯫ ꯅꯅꯝꯇꯣꯟꯗ ꯍꯪꯉꯣ, ꯃꯥꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯊꯥꯖ ꯍꯥꯏꯔꯒ ꯃꯆꯤꯟ ꯄꯩꯔꯒ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯝꯇ ꯂꯩꯔꯣꯏꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯖ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯜꯂꯤ, ꯃꯧꯅꯤ ꯇꯧꯔꯤꯕ ꯑꯅꯤꯁꯦ ꯑꯝꯇ ꯃꯕꯨꯛ ꯆꯨꯝꯗꯕꯅꯤ꯫ ꯂꯩꯅ ꯂꯩꯇꯕꯁꯨ ꯁꯥꯔꯤ, ꯑꯗꯨꯒ ꯃꯥꯅ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯊꯪꯖꯤꯜꯂꯛꯏ꯫ ꯃꯁꯤꯒ ꯇꯣꯝꯕꯤꯁꯤꯁꯨ ꯄꯤꯔꯛꯑꯣꯏꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯅꯗꯤ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯇꯥꯊꯣꯠ ꯉꯁꯥꯏ ꯃꯆꯦꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯏ, ꯑꯗꯨꯅ ꯃꯅꯥꯇꯣꯟ ꯆꯐꯨꯃꯨꯛ ꯆꯥꯎꯗꯨꯅ ꯀꯥꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯄꯤꯗ꯭ꯔꯒ ꯇꯣꯛ, ꯑꯗꯨꯗꯤ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯪꯖꯤꯜꯂꯗꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯇꯥꯟꯖꯥꯁꯤꯗ ꯊꯥꯖꯅ
Inamton, Inamton, kauduna sanglay. Kayno Thaza, nangna koy lauribudubo, kaydawrage. Inamton, tato laytro. Layte, kay haigi hayno. Sel kita piyo haigi tawbani. Aigi piro kita laygi tawba. Imanda haibasu layte hayi. Aduga inamanda hairubasu layte hayi. Tato nang ta haigi laini. Tato na khali. Masidi aisu thausangi. Thaza, inamadi se layte niya. Nang tato na so amta piramdi. Kamay tawnya. O laytradi chalagi. Asi haiduna Thaza mamay laythokibaga. Ngay khone Thaza. Inama wam ta haigi geni. Thaza mamay lay silay. Kari haigi inamton. Isi hoy na layte haydo. Masil thizinay. Laybani. Ay khangabani ba. Ngarangi dayna niya sen may apurakbani. Ay uhorini. Thaza hoy hayramlaga tumin chatkri wakhalda khali. Moy ani naibo amadamu hayo hay. Amadamu hayo hay tawise. Moy na ngonda sel piningdabagini hayba. Ay sukhangi. Adu waydi moy da haigi tawbu nati. Ibung sing da haigi tawbani. Atubu moy di liramtri. Somda na ngasay Tanawbi na Thaza thawzinbado adumayna. Tathot namuk thawzilakpari yenge haiduna Tanawbi. Thaza ga tathot ka ngangnabado lungduna tari zani. Tanawbi prap laklaga sauna. Kayno tathot nang nanganglito. Natay na selpuri di kanan hariba. Ha, nang khangbro. Adugumo na sintiba oida padabdo ngangbodo tawgono. Kayno aisibo ayna kayoida ba ngangiba. Hawsing ngakta haidudi. Isidi haidabro. Ayna kari haidaba. Iche na ngasay Thaza da Aidi sel jam paibani haidudi. Paidudi ha nang paidudi aduna ba hairibani. Aina kaida sel pairiba. O paidabaduna ro setning ba set chatning ba sari do. Sa khungin sang na pidi ngong ta laibu udi. Aduga asoya pa na sari di nasindu ngang ta lepte. Isidi aina saw pa na riboire. O dui wabudi isi su tawriduni. Aina kari tawraba. Ha amuk ta hayuni. Aina kari tawrage ba. Ho aina hairoi haidana haidabagi wani. Isigi si yam lay harisini. Yam lay kaina kari no hayo ni. Yam lay do kari no hayo ba. Haige hayo hairadi haiba taridana. Isi na yum sidana laytaba sasinaba. Aduga lay kaidana maruk yam yawi haibasu ay loina khangba zatni. Adudi yawdaba yadaba khangaba nangsu yawriduni. O khoina yawbaga isi na yawbaga ne yam khenai. Khoina masa masu isi hoina asaw ba. Adusu ama ni daga nate. O yaure nang kaidoge haibano nangidudi kalakpa mali hari haiduni aidi kaidobe kalaktoiba huran lanada yaw marupto kalakpa de haidunu se khukkapi kapagane kese haiduni masi kayaduni yuguni mase kayadu sitrinoba khukkapi ga kapadana nang ngasi usittabra haibubune na samdu doina phoitak jani nang sampoge ba lao phoiru laosi laoba aidi khutpandaba mi dongna anidu Sinna sungang narambadagi khut yawnagi tawrei. Yari na manimak tokpiro. Lekay sarasali tawris kahimti kay bakang bidrab. Tanawbi na. He, masabiya. Pasinang tokalib na tro. Kay na naman na haydubo. Ay na noy bukanaw hay na thawzin bro. Ay di chum na selay brang batani. Aduso, noy dahangi lakpa nati. Ibong sing dahangi lakpa ni. Tato na. Thawzin drasu. Nang na sel hanglam drabadi siya. Thokidra. Yari bi. Nang na imong sida. Kabay kara sa atun imong siya. Mahilang halyan ya. Inama, aina kaida kabay kara sarage haisibo. Saridudi. Ha, nang na saridudi. Amada muk tawbadagi natro. Hawzi tawrise. Ha, nang haribasini. Lay sabi kumu thoklaba nang nauzipu. Is, angang sadana. Mabung sindagi sil mini kaina. Hay bigi tazo. Nasana sil thokna makano hot na wo. Aduga niya. Hayang na yung panbada. Kari-kari taw na balang silo. Natrabadi, koy taga hayrak pa yaroy ko. Layhaw taba ngamlagtraduna tapna ing na hayri. Imausa, to si kaidoge. Mina taraga karini khankini. Tanawbi na tapo. Khangi khansano, khanloy toksano. Mogi mathaw layte. Imasuni, nasang pisna silbiyo hardi kong pikibiyadro. Ay koy damo insindraswa. Layna laytaba saduna. Ay koy bu patabi mong niya haynaba. Imana silina dro. Layhaw matabag puraga. Imay pema. Kaya dano ni masinsiya. Kaya da nga mino niya. Imaway bema. Ay din niya. Adumay naga khankiba layte ko. Ay di laytabaduda layte da na haykibagi wani. Aduga noybu patanaba sinbadi imadi hayte he. Tathot na muklaglay. Yari imasu nagut chana khangi. Koygi mangdana laytaba saba. Aduga tumin tungsilido. Hayeng sibada puge hayro. Kaya da no ni moyani sibo. Kaya da nga minun. Natsin singdo. Barabara patkani ko noy. Tanawbi na.
ꯍꯣ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯄꯠꯂꯣꯏꯌꯦ ꯇꯧꯋꯦꯕꯨ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏ ꯑꯅꯤ ꯈꯠꯅꯔꯝꯕꯗꯒꯤ ꯇꯣꯛꯂꯒ ꯃꯃꯥꯗ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯊꯥꯖ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯤ ꯏꯃꯥ ꯅꯪ ꯇꯣꯛ ꯅꯪꯅ ꯍꯟꯗ꯭ꯔꯗꯤ ꯃꯣꯏ ꯑꯅꯤꯅꯗꯤ ꯍꯟꯗꯧ ꯃꯥꯟꯗ꯭ꯔꯦ ꯂꯩꯀꯥꯏ ꯃꯥꯡꯁꯤꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯇꯥꯊꯣꯠꯅ ꯍꯣ ꯏꯀꯥꯏ ꯈꯪꯕꯤꯕꯤ ꯏꯃꯥ ꯏꯁ ꯌꯥꯝ ꯏꯀꯥꯏ ꯈꯪꯕꯒꯤ ꯋꯥꯅꯤꯡꯉꯦ ꯏꯁ ꯃꯣꯏ ꯀꯥꯏꯅ ꯈꯣꯏꯁꯤꯕꯨ ꯅꯈꯥꯒꯤ ꯑꯉꯥꯡꯂꯣ ꯅꯁꯛꯇꯨꯒ ꯎꯁꯤ ꯁꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯅꯝꯃꯗꯤ ꯐꯖꯔꯦꯍꯦ ꯉꯥꯅꯨ ꯃꯩꯇꯠꯄꯤ ꯍꯦꯛ ꯃꯥꯜꯂꯤ ꯍꯦ ꯑꯉꯥꯡ ꯅꯪ ꯅꯆꯤꯟꯗꯣ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯍꯦꯟꯒꯅꯨ ꯅꯆꯤꯟꯗ ꯊꯨꯒꯥꯏꯖꯅꯤ ꯆꯤꯜ ꯍꯦꯜꯂꯤꯁꯤꯕꯨ ꯑꯩꯔꯣ ꯏꯅꯝꯃꯔꯣ ꯑꯩꯗꯤ ꯆꯨꯝꯅ ꯁꯤꯜ ꯍꯪꯂꯨꯕ ꯈꯛꯇꯅꯤ ꯑꯗꯨꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯗꯨꯒ ꯏꯅꯝꯃ ꯍꯣꯏꯅ ꯉꯁꯥꯏꯗꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯗꯤ ꯀꯩꯅꯣ ꯇꯅꯧꯕꯤꯅ ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯤ ꯌꯥꯝ ꯂꯥꯏꯔꯣꯏꯗꯧꯔꯤ ꯃꯁꯤ ꯌꯥꯝ ꯐꯥꯗꯧꯕ ꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯝ ꯐꯥꯎꯔꯤꯅꯦꯍꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯀꯜꯂꯕꯗꯤ ꯀꯅꯥꯝꯇꯅ ꯄꯥꯝꯕꯤꯔꯣꯏꯅꯦ ꯂꯩꯍꯥꯎ ꯇꯞꯅ ꯁꯥꯕꯤꯅ ꯃꯥ ꯅꯣꯛꯅꯩꯌꯦ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯗꯨꯒ ꯊꯥꯖꯒ ꯃꯣꯟ ꯁꯤꯟꯅꯔꯛꯄꯗꯨꯗ ꯂꯩꯍꯥꯎꯅ ꯏꯆꯥꯇꯣꯝꯕꯤ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯒ ꯄꯥꯟꯅꯕ ꯉꯝꯄꯣꯟꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯈꯠꯅꯔꯝꯕ ꯃꯧ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯏꯍꯧꯔꯤ ꯃꯣꯏ ꯑꯅꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯅꯔꯒ ꯃꯆꯤꯟ ꯄꯩꯅꯔꯒ ꯂꯩꯗꯨꯅ ꯆꯪꯅꯈꯤ ꯍꯧꯖꯤꯛ ꯏꯃꯨꯡꯗꯨ ꯄꯨꯝꯆꯤꯛꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯕꯣ ꯑꯃꯗꯤ ꯊꯋꯥꯟ ꯃꯊꯪ ꯍꯟꯅꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ ꯅꯣꯕꯣꯅ ꯅꯨꯄꯤ ꯑꯩ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦ ꯏꯁꯥꯁꯦ ꯃꯣꯠꯅꯤ ꯅꯪ ꯆꯥꯛꯇꯣ ꯁꯤꯗ ꯄꯨꯔꯛ ꯇꯅꯧꯕꯤ ꯈꯠꯅꯔꯨꯕ ꯍꯟꯖꯤꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯃꯁꯥꯗꯨ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ ꯑꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ ꯀꯔꯤꯅꯣ ꯈꯣꯟꯒꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯇꯅ ꯈꯨꯝꯂꯛꯈ꯭ꯔꯦꯗ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕꯨ ꯀꯩꯗꯧ ꯂꯩꯔꯤꯕ ꯅꯣꯏꯗꯤ ꯇꯅꯧꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯏꯌꯥꯎ ꯌꯥꯎꯗꯅ ꯑꯣ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯌꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯔꯤꯖꯥꯠꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯀꯩꯅꯣ ꯖꯒꯣꯏ ꯁꯥꯏ ꯄꯨꯡꯗꯤ ꯀꯗꯥꯝ ꯌꯩꯔꯤꯕ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ ꯍꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨ ꯑꯗꯥ ꯇꯧꯔꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯣ ꯅꯣꯏꯒꯤ ꯅꯅꯥꯎꯅꯨꯄꯤ ꯍꯩꯁꯤꯡꯕꯤ ꯊꯣꯠꯁꯨ ꯊꯣꯠꯇꯅꯅꯦ ꯑꯊꯣꯠꯄꯤ ꯁꯥꯔꯤꯁꯦ ꯏꯁ ꯃꯤꯡꯒꯗꯤ ꯇꯊꯣꯠ ꯀꯥꯏꯅ ꯃꯁꯦ ꯌꯥꯝ ꯍꯩꯁꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯑꯩꯅ ꯃꯁꯝꯁꯦ ꯑꯃꯨꯛꯇꯪ ꯐꯣꯏꯗꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯅ ꯀꯩ ꯍꯥꯏꯔꯒꯦ ꯅꯪꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯑꯁꯨꯝꯅ ꯇꯅꯧꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯔꯤꯅꯣ ꯇꯝꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯄꯪꯇꯝꯗ ꯇꯝꯁꯤꯜꯂꯤ ꯁꯣꯝꯗꯁꯨ ꯊꯋꯥꯟꯒ ꯇꯥꯊꯣꯠꯀꯁꯨ ꯉꯥꯡꯅꯔꯛꯏ ꯑꯣ ꯅꯣꯏꯒꯤ ꯅꯇꯩꯃ ꯅꯧꯁꯨ ꯅꯧꯖꯅꯤꯡꯕꯤꯁꯦ ꯑꯁꯤꯅ ꯊꯥꯁꯤꯗ ꯀꯩꯅꯣ ꯍꯥꯏꯖꯤꯟꯕ ꯑꯗꯨꯒꯤ ꯈꯪꯉꯕ ꯀꯔꯤ ꯍꯥꯏꯖꯤꯜꯂꯤꯕ ꯑꯣ ꯑꯩꯁꯦ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯅꯐꯤꯅꯔꯣꯏ ꯂꯩꯌꯨ ꯀꯥꯏꯅ ꯈꯪꯗꯦ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯊꯋꯥꯟꯗ ꯄꯪꯇꯝꯗ ꯇꯝꯁꯤꯟꯗꯨꯅ ꯊꯋꯥꯟꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯜꯍꯜꯂꯤ ꯁꯣꯝꯗ ꯂꯩꯍꯥꯎ ꯊꯥꯖꯒ ꯃꯣꯏ ꯑꯅꯤ ꯁꯨꯁꯨꯠ ꯀꯞꯃꯤꯟꯅꯔꯤ ꯏꯃꯥ ꯅꯪꯕꯨ ꯍꯌꯦꯡ ꯑꯩꯒꯤ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯅꯝꯃꯣꯏꯒꯤ ꯃꯇꯧꯁꯦ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯀꯔꯤ ꯋꯥꯔꯤ ꯏꯃꯥꯁꯨ ꯃꯤꯅꯤ ꯃꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯀꯞꯃꯤꯟꯅꯔꯤꯉꯩ ꯅꯣꯕꯣꯒ ꯊꯋꯥꯟꯒ ꯍꯜꯂꯛꯄ ꯈꯪꯍꯧꯗꯦ ꯅꯣꯕꯣꯅ ꯃꯥ ꯊꯥꯖ ꯍꯥꯏꯅ ꯀꯧꯔꯛꯏ ꯂꯩꯍꯥꯎꯅ ꯏꯆꯥꯇꯣꯝꯕꯤ ꯅꯪ ꯇꯥꯆꯧ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯅꯩ ꯑꯗꯨꯒ ꯂꯩꯍꯥꯎꯅ ꯑꯆꯧꯕ ꯏꯃꯥꯁꯤꯗ ꯂꯩꯌꯦ ꯂꯩꯍꯥꯎ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯡ ꯑꯃꯠꯇ ꯀꯧꯗꯦ ꯃꯆꯥ ꯑꯍꯨꯝꯃꯛ ꯑꯆꯧꯕ ꯌꯥꯏꯃ ꯏꯆꯥꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯕ ꯉꯥꯛꯇꯅꯤ ꯅꯣꯕꯣ ꯆꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯊꯥꯖ ꯀꯩꯗꯧꯔꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤꯗ ꯂꯩꯍꯥꯎ ꯃꯆꯥꯅꯨꯄꯥꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯋꯥꯔꯤꯗꯨ ꯑꯃꯔꯣꯝꯗ ꯍꯣꯡꯂꯛꯏ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ ꯅꯪꯅ ꯆꯠꯂꯤꯗꯨꯅ ꯈꯔ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯀꯌꯥꯝꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ ꯏꯃꯥ ꯁꯦꯜ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯠꯄꯒꯤ ꯋꯥꯅꯤ ꯅꯣꯕꯣꯗꯤ ꯉꯁꯥꯏ ꯈꯠꯅꯩ ꯍꯥꯏꯗꯨꯒꯤ ꯍꯪꯒꯦ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯋꯥꯔꯤꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯈꯤꯕꯗꯨꯅ ꯃꯥ ꯍꯧꯗꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯕꯣ ꯑꯃꯗꯤ ꯊꯋꯥꯟ ꯑꯅꯤꯅ ꯌꯨꯝꯗ ꯂꯩꯇꯕ ꯀꯥꯟꯗ ꯍꯦꯛ ꯈꯠꯅꯕꯗꯨ ꯂꯩꯍꯥꯎ ꯃꯆꯥꯁꯤꯡꯅ ꯅꯣꯡꯃꯇ ꯇꯝꯗꯦ ꯃꯧ ꯑꯅꯤꯗꯨꯅꯁꯨ ꯂꯩꯍꯥꯎꯒ ꯊꯥꯖꯒꯁꯨ ꯅꯨꯡꯁꯤꯔꯝꯗꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯖ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯃꯥꯗꯒꯤ ꯃꯆꯜꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯆꯥꯟꯅꯈ꯭ꯔꯦ ꯂꯩꯍꯥꯎꯒ ꯊꯥꯖꯒ ꯑꯃ ꯆꯥꯃꯤꯟꯅꯩ ꯂꯩꯍꯥꯎ ꯁꯦꯜꯅꯒ ꯂꯩꯇꯕꯅꯤ ꯂꯨꯍꯣꯡꯕꯅꯒ ꯅꯛꯁꯤꯜꯂꯛꯄꯅꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯁꯦꯜ ꯄꯨꯊꯣꯛꯍꯜꯂꯣꯏꯗꯧꯕꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯥꯡꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ
ꯑꯌꯨꯛꯀꯤ ꯆꯥꯛꯆꯥ ꯃꯥꯡꯅꯤ ꯂꯩꯍꯥꯎ ꯃꯪꯒꯣꯜꯗ ꯋꯥꯈꯜ ꯄꯣꯠꯂꯨꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯋꯥꯅ ꯐꯝꯂꯤ꯫ ꯊꯥꯖꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯍꯥꯎ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯁꯨꯝ ꯐꯝꯂꯝꯕꯅꯤ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯊꯥꯖ ꯃꯃꯥꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯏ꯫ ꯊꯥꯖꯁꯨ ꯋꯥꯈꯜꯅ ꯃꯪꯂꯤꯕꯅꯤ꯫ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯂꯒ ꯆꯥꯛꯐꯥꯎ ꯊꯦꯡꯅꯤ ꯀꯥꯎ ꯃꯈꯩ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯕ ꯃꯕꯨꯡ ꯑꯅꯤꯅ ꯊꯋꯥ ꯁꯥꯕꯤꯗ꯭ꯔꯕꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯅꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯒ ꯊꯥꯖꯒꯗꯤ ꯇꯨꯝꯗꯦ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯏꯃꯥꯒꯤ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯦꯗꯀꯣ꯫ ꯅꯄꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯅꯄꯥ ꯂꯩꯔꯤꯉꯩꯗꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯁꯦ ꯅꯕꯨꯡ ꯑꯅꯤꯁꯤꯡꯅ ꯄꯨꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯅꯨꯄꯤꯒꯤ ꯁꯥꯔꯩꯗ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯁꯨꯠ ꯀꯞꯄꯤ꯫ ꯊꯥꯖ ꯃꯃꯥꯒꯤ ꯄꯤꯔꯥꯡꯕꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯇꯩꯊꯣꯛꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯁꯨ ꯀꯞꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯑꯗꯨꯒꯤꯗꯃꯛꯇ ꯀꯞꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯒꯤꯗꯤ ꯀꯅꯥꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ꯫ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯕꯅꯤ꯫ ꯄꯥꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕꯅꯤ꯫ ꯑꯩꯅ ꯈꯔ ꯄꯤꯛꯂꯤꯉꯩ ꯄꯥꯕꯅ ꯑꯩꯕꯨ ꯏꯆꯥ ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯃꯅꯝꯗ ꯄꯣꯗꯨꯅ ꯀꯣꯏꯄꯨ ꯄꯨꯕꯤꯕꯅꯤ꯫ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯃꯣꯛꯁꯨ ꯌꯥꯝ ꯂꯩꯕꯤꯕꯅꯤ꯫ ꯄꯥꯕꯅ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯠꯀꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯏꯃꯥ꯫ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ꯫ ꯀꯥꯎꯕ ꯈꯔ ꯇꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯗꯤ ꯅꯁꯥꯗꯨ ꯁꯣꯛꯂꯅꯤ꯫ ꯏꯃꯥꯒꯤ ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯇꯥꯆꯧ ꯍꯣꯏ ꯇꯥꯇꯣꯟ ꯍꯣꯏꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤꯌꯦ ꯏꯃꯥ꯫ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯅꯪ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯟꯒꯅꯨ꯫ ꯑꯍꯜ ꯂꯃꯟ ꯁꯦꯕꯥ ꯐꯖꯅ ꯇꯧ꯫ ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯅꯤ ꯈꯟꯅ ꯂꯥꯠꯀꯗꯕꯅꯤ꯫ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯇꯧꯒꯅꯨ꯫ ꯅꯊꯛꯀꯤ ꯑꯍꯜꯗ ꯋꯥ ꯍꯪꯒꯠꯅ ꯈꯨꯝꯒꯅꯨ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯊꯗꯠꯀꯦ ꯈꯟꯒꯅꯨ꯫ ꯏꯃꯨꯡ ꯑꯃꯕꯨ ꯐꯍꯟꯒꯦ ꯐꯍꯜꯂꯣꯏ ꯅꯨꯡꯁꯤꯅꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ꯫ ꯅꯪ ꯅꯃꯥꯅ ꯄꯥꯎꯕ ꯆꯦꯟꯊꯕ ꯊꯕꯛ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ ꯀꯣ ꯏꯃꯥꯗ꯫ ꯏꯃꯥ ꯑꯩꯁꯤꯕꯨ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯤ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯅꯦ? ꯏꯃꯥ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯈꯛ ꯇꯧꯒꯦ ꯈꯟꯈꯤꯗꯦ꯫ ꯑꯩꯁꯨ ꯈꯪꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯏꯃꯥꯒꯤ ꯌꯥꯊꯪ ꯅꯁꯥꯅ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯆꯔꯤ꯫ ꯏꯃꯥ ꯄꯥꯕꯨ ꯆꯦꯟꯊꯅꯕ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯍꯤꯡꯗꯨ ꯇꯨꯝꯗꯅ ꯀꯞꯄ ꯌꯥꯃꯈꯩ ꯀꯞꯃꯤꯟꯅꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯝꯊꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯅꯧꯕꯤꯅ ꯅꯨꯄꯥ ꯅꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤꯁꯦ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯕꯨ ꯅꯠꯇꯦ ꯃꯥꯕꯨ ꯀꯔꯤ ꯄꯨꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯌꯣꯟꯗꯣꯏ ꯇꯧꯔꯤꯕꯅꯤ꯫ ꯃꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯃꯉꯛꯁꯝꯗ ꯂꯤꯛ ꯃꯆꯥ ꯑꯃ ꯀꯔꯤ ꯑꯃ ꯁꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯣꯛ ꯀꯣꯛꯈꯩ ꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯉꯣꯟꯗꯩ ꯈꯔ ꯄꯤꯈ꯭ꯔꯣꯗꯅ꯫ ꯇꯅꯧꯕꯤ ꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯅꯧꯕꯣꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯀꯩꯅꯣꯅꯦ ꯀꯤꯕꯨ ꯀꯤꯖꯩ ꯆꯥꯒꯦꯕꯨ ꯇꯧꯔꯛꯏꯅꯦ꯫ ꯅꯨꯄꯥ ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤ꯫ ꯁꯦ ꯑꯩ ꯑꯃ ꯍꯥꯏꯒꯦꯕ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯨꯍꯣꯡꯂꯒ ꯀꯔꯤꯁꯨ ꯄꯤꯗꯅ ꯊꯥꯈꯤꯗꯣ ꯁꯔꯨꯛꯅꯦ ꯂꯧꯈꯠꯄ꯭ꯔꯥ ꯀꯩꯅꯥ ꯀꯠꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧ ꯌꯥꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛꯃꯛ ꯄꯤꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯄꯤꯔꯁꯨ ꯌꯥꯏꯗꯅ꯫ ꯅꯪꯅ ꯑꯍꯜ ꯁꯥꯔꯒ ꯁꯤꯜꯂꯣ ꯏꯃꯥꯗ ꯍꯥꯏ꯫ ꯑꯗꯨ ꯌꯥꯔꯣꯏ ꯏꯃꯥꯅ ꯌꯥꯔꯣꯏ꯫ ꯃꯆꯥꯅꯨꯄꯤꯁꯤꯃ ꯈꯛꯇꯪ ꯌꯥꯎꯕꯁꯤꯗ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯅ ꯊꯥꯗꯣꯏꯅꯣ ꯍꯥꯏꯗꯅ ꯌꯥꯝ ꯍꯥꯏꯕꯅꯤ꯫ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯔꯅꯤ ꯀꯩꯅꯣ꯫ ꯈꯣꯏ ꯍꯥꯏꯔ ꯁꯦꯜ ꯂꯩꯇꯦ꯫ ꯅꯉꯣꯟꯗ ꯁꯦꯜ ꯀꯌꯥ ꯂꯩꯔꯤꯒꯦ? ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯃꯇꯦꯡ ꯈꯔ ꯇꯧꯕꯗꯤ ꯐꯩꯗꯅ꯫ ꯇꯅꯧꯕꯤ ꯈꯣꯟ ꯈꯔ ꯀꯟꯈꯠꯂꯛꯏ꯫ ꯂꯩꯇꯦ ꯀꯥꯏꯗꯒꯤ ꯁꯦꯜ? ꯈꯔ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯐꯤ ꯂꯩꯕꯅꯦ ꯁꯅꯥ ꯁꯥꯕꯅꯦ ꯀꯔꯤꯅꯦ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ꯫ ꯅꯣꯏꯒꯤ ꯅꯃꯥ ꯊꯣꯠꯅ ꯆꯦꯡꯖꯪꯕꯤꯁꯤ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯅꯤ ꯀꯩꯅꯣ꯫ ꯃꯗꯨꯗ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯊꯥꯖꯁꯦ ꯏꯆꯜꯅꯤꯅꯦ ꯅꯪꯕꯨ꯫ ꯍꯧꯖꯤꯛ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯑꯗꯨꯏꯁꯨ ꯈꯣꯏꯗꯅꯦ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯁꯦꯜꯒ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯅꯣ ꯃꯥꯒꯤ ꯃꯕꯨꯡꯁꯤꯕꯨ ꯅꯪ ꯅꯇꯣꯝꯇꯔꯣ ꯍꯥ? ꯅꯅꯥꯎ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯔꯕ ꯑꯃꯁꯨ ꯂꯩꯔꯤꯁꯤꯗꯤ
ꯃꯥꯅ ꯃꯔꯥꯏ ꯄꯨꯊꯣꯛꯆꯅꯤ ꯀꯩꯅꯣ ꯃꯥ ꯁꯣꯟꯗꯛꯇꯤ ꯏꯀꯣꯝ ꯀꯣꯝꯗꯧ ꯃꯥꯜꯂꯤꯅꯦ ꯏꯁ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯄꯥꯏꯕꯅꯤ ꯑꯣ ꯑꯩꯈꯣꯏꯗꯤꯅꯦ ꯅꯍꯥꯟꯈꯩ ꯑꯍꯜ ꯁꯥꯔꯤꯉꯩꯗꯅ ꯃꯌꯥꯝꯁꯤꯒꯤ ꯍꯣꯠꯅꯕꯗ ꯁꯦꯜꯒ ꯇꯨꯡꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯒ ꯏꯅꯥꯎ ꯇꯥꯊꯣꯠ ꯍꯣꯏꯗꯤꯅꯦ ꯀꯅꯥꯒꯤ ꯁꯅꯥꯅ ꯃꯔꯣꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯄꯥꯝꯂꯣꯝꯗꯁꯨ ꯊꯩꯗꯨꯅ ꯁꯦꯟꯗꯣꯏ ꯆꯠꯂꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯅꯨꯄꯥ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯄꯣꯟꯇꯦ ꯑꯁꯨꯝꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯅꯣꯕꯣ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯉꯥꯡꯅꯔꯒ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯥ ꯁꯥꯅ ꯊꯣꯛꯈꯤ ꯇꯅꯧꯕꯤ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯇꯁ ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯄꯥꯁꯤꯗꯤꯅꯦ ꯀꯩꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯊꯥꯖꯔ ꯃꯥꯜꯂꯦ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯁꯨ ꯑꯗꯨ ꯃꯉꯥꯏ ꯊꯋꯥꯟꯒ ꯇꯥꯊꯣꯠꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯐꯖꯗꯕ ꯇꯥꯔꯅꯤ ꯀꯩꯅꯣ ꯈꯔꯗꯤ ꯇꯧꯕ ꯐꯩꯗ ꯇꯥꯊꯣꯠ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯀꯔꯤ ꯇꯧꯗꯣꯏꯕ ꯍꯥ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ ꯌꯥꯔꯣꯏ ꯅꯠꯇꯦ ꯅꯣꯏꯅ ꯌꯥꯝꯕꯅ ꯇꯩꯃꯁꯤꯅ ꯀꯔꯤꯕꯨ ꯇꯧꯒꯦ ꯃꯣꯏꯅ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯇꯧꯗꯣꯏꯕ ꯏꯆꯜꯁꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯦ ꯅꯪꯕꯨ ꯑꯦ ꯑꯣ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯂꯩꯔꯦꯗꯀꯣ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯕꯨꯡꯉꯣ ꯅꯊꯨꯟꯗꯤ ꯀꯣꯡ ꯂꯥꯎꯏ ꯑꯗꯨꯒ ꯑꯣꯅꯦ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯒꯦꯔꯥ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯅꯣꯏ ꯅꯆꯥꯅꯨꯄꯤ ꯍꯥꯏꯁꯤꯡꯕꯤꯁꯦ ꯅꯣꯏꯅꯗꯤ ꯂꯨꯅ ꯇꯧꯔꯤꯕ ꯑꯩꯗꯤ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯏꯁ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗꯅ ꯏꯃꯥꯁꯤ ꯃꯉꯥꯏ ꯃꯅꯝꯃꯅꯤ ꯀꯥꯏꯅ ꯌꯦꯡꯄꯣꯟꯇꯦ ꯅꯣꯏꯅꯗꯤꯅꯦ ꯌꯨꯝꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯪꯗꯕ ꯅꯣꯏ ꯅꯃꯥꯒ ꯅꯆꯜꯒꯁꯤꯅ ꯑꯩꯈꯣꯏꯒꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯄꯣꯟꯇꯦꯌꯦ ꯌꯥꯔꯦ ꯅꯨꯄꯤ ꯇꯣ ꯃꯤ ꯇꯥꯈꯤꯅꯤ ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯃꯣꯏ ꯇꯥꯍꯟꯒꯦꯗꯅ ꯍꯥꯏꯔꯤꯕꯅꯤ ꯀꯅꯥꯕꯨ ꯀꯤꯗꯣꯏꯅꯣ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯕ ꯅꯪꯕꯨ ꯃꯥꯅ ꯇꯥꯔꯒ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯕꯅꯤ ꯑꯦ ꯃꯃꯥ ꯅꯤꯡꯕ ꯏꯕꯨꯡꯉꯣ ꯀꯤꯁꯨ ꯀꯤꯔ ꯃꯥꯜꯂꯦꯗꯀꯣ ꯅꯁꯛꯇꯨꯒ ꯌꯦꯡꯅꯤꯡꯗꯦꯀꯣ ꯍꯩ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯐꯝ ꯊꯣꯛꯄꯅꯤꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯏꯃꯥꯒꯤ ꯃꯆꯥꯁꯤꯕꯨ ꯅꯪꯅ ꯇꯣꯝꯇꯔꯣ ꯍꯥ ꯃꯣꯏꯅꯗꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯄꯨꯊꯣꯛꯇꯣꯏꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯣꯛꯑꯁꯨ ꯁꯦꯜ ꯂꯩꯇꯦ ꯏꯆꯦ ꯍꯣꯏ ꯏꯇꯩ ꯍꯣꯏꯅꯅꯦ ꯃꯔꯥꯏ ꯄꯨꯊꯣꯛꯆꯅꯤ ꯃꯣꯏꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯦ ꯅꯪꯅ ꯈꯪꯗꯤ ꯈꯪꯗ꯭ꯔꯒ ꯃꯣꯏꯅ ꯑꯍꯜꯅꯤ ꯃꯣꯏꯅ ꯂꯣꯏ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯪꯅ ꯌꯥꯝ ꯄꯨꯊꯣꯛꯅꯤꯡꯂꯒꯅꯅꯦ ꯅꯪ ꯍꯦꯛ puthok hong. Masi nupi sidiba, ngakna mga punti. Asi hayramlaga tawan thokre. Masin manaw moy selay tabdi natti adubo. Amana puthok sanu khandana. Inadun laybani. Thazaga layhawga numi kuding ahing kuding kaptuna talele. No maginumitangni thaza. Magi pamungda susut kapado ubada layhaw taramale jangle. Sa tumbiya kaydawya. Thaza mapitay thoi mama ukrani khanduna aduga kaysu tawdaba saduna kumlay. Ima, ay kaysu tawdi kaydawre tumdrabo. Ima si tumbayadini. Ima kaysu kaluno nungay na tumo nang naikidama uharibado ay sukhangi. Adubo ay di kaysu khandi. Ima su kaysu kalurano. Layhaw masabo nusini yeng lagayre. Ima gi atumbiya. Nang si ima gi mitadi nang na angang oirini. Koy sen duna sana bato mitta sang uri nang siya pikta pikli ba angang oy na uri ni he imana nang na nabung sindo oy na sa mataw do imana ka ko leki nabung sin na sunang mo kaya hadalo na taw sa ba na sinanaw noy na imagi mangda haraw na sana bato hawsik su oy winning adubo na magtumangkre nabung sin na nang bunong siraptre nang gidamag moy na paygak pay na lepiga ni kalupa imagi wakalalab. Asi ay dun layhaw, masada iliba pido na kamayadan tarakliba pido tay thokli. Tazaso, mamagi matawdo uraga kaplay. Ima, pag na mag-arim mo ay ram. Ay naibungan ilayhay dun na sa tong charub. Panglangi pura ay ram lima. Ay luwang masitok la sila ay nagkali. Miki mamagdi kay ba nang tong charub. Tuminato pa na para nagkalima. Karito kaniya, isagi naman imalay isidi, imalay ngay, isagi kariwat kaniya, kapkanusin. Asihay do na, layhaw, masabot siya na konbi do na mamamasa kaminay. Ima, ay napambati, makoy nagisyan, manchang piyoy pa natin ima. Sumnatangi, mabunga man na matyalan madayang gadaw minong siya do tanipam siya ba. Pom na magto, natay kri magibim. Asum na, mamamasa pukmin pauminari. Nung mahawkiba na tazaluhong manumit, mabung ani yawdaba yadabagi tangay padana yawri. Nung mata, nobo amadi tawan, mamada kariwatli kamay tawrihang banati. Adubo, luhong banumit tudi yawdrabadi, mini yeng bada pazari kandun yawri bani. Aduga,
ตโนบีอมดิตัดทดมาเกเซียมดุนะมาพีพะซะบะอินดุนะสนานาเตกทะขยานดุนะลุหงบะยาวอีทาซันลุหงบะลอยรักปะมาปามลำดำทาดกลำได้มาบุงอันนี้กิมานักตะสังดุนะมาบุงอันนี้ดะมีลูปีรังสินทันให้ได้ตาเจ้าตาตอนน่าจะใจรุกิตาเจ้าบุดุงายพะบะบอลปิบิวโนโบทวันมาเซลนายรักปุตตาบดามามีเตกิมาปีตาคีบะคังเฮาติวาดิงังดามาเซลบุมาคุนันทัดุนะนุงายพะบุโอยุไฮดนะบอร์ปีรีตาเจ้าตาตอนน่าเจ้าน่ะปามเจบดีด้วยไหนกูนุสีนี่ยิงบีบะมีนุสีตุตันนี่อะเตกะริสุปามเจดีอะตุกะตาเจ้าตาตอนอิมาบุลุนะตอเบยุโกน่าเจ้าบุนุสีบิตระบะสุอิมาบุดีมามิเตกิมาปีตาหันบีกันนุโกอาเซียไอดุนทาซามาขุดอันนี้ลนนะดุนะมาบุ้งสิงห์คุรุมดุนกับลิอาสุนทาซามาบุ้งสิงห์กับมินารามาตงมาปีไตทุกนะสัตรีโนบัวมาดิทวานมาสกีไม่ก็ยิงดุนะกับดุนเลหวีมาตามคราฮาวเครเลหาวใส่ฟันยำสิลักเลยนงมกิสนจิเลยมาโมอันนี้ดุนะพิจาพิทักตรงนิงลำเดอดุนะนงแต่มาตามจันสักสาวพังลำเดมาวันนี้ดุนะนงมกิโอยนะเลหาวกิสักหับนารำนี่นงมกินมิดนี่อายุกิมาตามนี่เลหาวสักลามันลอยระบันนี่ดูบุกันนาดนมานะสักสากิให้กระดับสิขันดุนะมังกรดับพัมรุนเลยว่าเขาดัสุมนะคันเลยให้กิสักสิสินะกันนากิดหับดีกับบ้าพาริให้สุขังจับนี่นะทุลักบ้ามันได้เฮกตาให้ระเกอาสุมนะคันลิงไงแต่ทดอิมุงเด็กทุกเลยให้มาวัดต้นเบียสักลอยระบระไอ้สักลานสักสาระเกแต่ทดสองนุคุมเลยไก่หนกไก่เด็กสักหนกอาสุมนั่นลิสิบุจ้าคำดัดทงจีหอยามล่ามากันเนี่ยนาทุ่มเด็กทงหนึ่งก็สักอาศัยรำเลิกตัดทอดทงหาลมเดือดกรีที่ดาเงาบิสิเดียสุมนาหายกันเลยให้บูทงเลิกเศร้าไก่นะว่ารักตบิสิเดียอาสุมนาเลยหาวส่วนด้วยเลยหวีตันจาสิดาโนบูฮัลเลยอิมาจากซาร์บสาดริดาโซบะนางบัวก็ได้จัดริบโนไก่โนหูจิบกจากซาจิบายเสียอาศัยกันโนบูตาโนบิเกาเลยให้นังตาบราไก่ดิเลยมาปานนนทุโลตาโนบิทุกเลยไก่โนไก่ดาวระเกนั่นตีนุ้ยบัวอสุกเทียงเลยสิพ่อมาบุษพิจารณาบุกรีแต่โนบีโคลคระกันลับนะโฮนุป้าไอ้ค่อยกี่ปาลีนัดยิงอาศิเสโฮนันนางนุปีทอดเจนิงบีค่อยกี่เนี่ยโอ้ดูเหรอสู้มวยบุกดูเลยสัตขังดิมวยโดบุทับบุกการิจุกจ่าเกอะดูกะงังทุรักบัดนั้นเนี่ยโอ้ยเนี่ยขังเลยบัสิไงยาเรตัวมาไรทุ่งเจริญแต่โนบีสาวรำนายเลยอิมาสุนารนุครักตัวการินุขังดิตัวมีนับพัมเลยระกะกันนานบุอะดูนี่ดานิคราสุหายโออาสุกเทงละสิพาวบุจากถุงนี้ขังที่มีสิบุก็ไม่ต้องบุจานุขังเดเนี่ยแต่โนบิมากินุปากิมามังดาอภาพศาสตร์งางลิบันีมากิปาลิตารักปดนะมาสุมาตำจานพิจานิขังปนเตยารินวยบัวตัวสิกายดูแกอาสุมนางางนาริงไงแต่ทดหันจิเลยงางนารำลิวาดูมาสุให้เป็ดตาหวยแต่ทดสุสินเพนพาบินีมาสุเอกแต่คุมเลยอีคนครักกันลับนะไก่โนไอเล็กจิกันดาไอกิวาปุถุกตัวนางนารำมิสิบัวไก่หิโนมีวางงางนาบยามให้เรดกว่าอันนี้ดูคนกันขัดนั่นเลยเฮ้ไก่หนูมีวางงังนาบไก่เดียฮะไอ้คนนี้กันงังนาบเขาสิตั้งงังนารีตัวดีไอ้ตาเขาตัวไว้นิ่งบล็อกโง่ไอ้ตาภาษานี่น่าเท่าน่าตาน่าเท่าซาบิระกันโอไอ้อิสาน่ะขังน่าเท่าซะนี่เฮ้เขาสิมาตั้งเสียก็ได้ยังไงขังดรออาศิโยน่ะเทียงละสิเฝ้าอาหันเสียวสิเฝ้าสักพิเศษเดินทำในสิบุนางบุใครเห็นมาเลยให้บันนี่โอ้ตาจานิ่งเจไอ้งูน่ะเทียงมาเลยให้ไปส่วนบุก็ยังเงินน่ะพิเศษเกไอ้สุดเลยน่ะขังภาษานี่น่าสุมังสิกันน่ะมิสุมังสิเกขันกันโนไอ้นักยามทิ้งนับพิจารณาฮะนัดสินดูทีไบรบุนัดสินดูทุกไงนังสินะเอ๊ะงามมาดีทุกไงหรอเนี่ยโอ้กันนานังนับพิจัยกันนานับทิ้งนับพิจัยให้เบสียอิมาดิลอยนักขังมันอิมาให้นัดสินดูกันกี่ตัวมีได้ดิโนฮังอิมาสุเนี่ยนารอนเสียงกันนานับทิ้งมากันนานังกันบ้าอาสมนมวยอันนี้ดูมามาดมอนสิเลยเขาจากนักลามบันนี่อันนี้ดูนังงังนารีบดูตานิ่งดับนันลอยระบันนี่อดูบุมังวนดมวนสิลักบดูดาเลยหาวนายเลยอิมาอุษายาริขัดนารันอิมาหนักกงเสตาบังงำให้กี่สักพิเศษบกิดามักตาโนยันนี่นักขัดนาบดให้ใครมามังได้ยังอีกใครเสให้ยังมากี่สักพิเศษนับขดนาบดาหน่วยวายามจิลบันนี่นะงั้นสิเดียไออีตัวมันจะสาระโนยันนี่ได้เยอะเลยฮัดูนั่นเนี่ยโนยันนี่สุสังนารอนัดเท่าตรงนารอน้ำมิดนักยุ่งขลักปนมีนักกุมให้วันนี้ยังนับตาอาสมนายรักปดูดามาอันนี้ดูว่าเขาหนุ่งไงบัมพาวิอดุนไฮเรแต่โนวินะโอ้
อิมาดีน้ำพวกอย่างพัดเตนะพาเรอะตัวใหม่นุ่มขันละดีเกี้ยเหล่าอสุมนายรำละกะมาสินไประกะจังครีตาโถนมุงให้เลยโอ้วายดุมสังนี้อดูนบุพารานิที่นี่กะที่เด็กก็ให้ดนะเหล่านั้นดูสรุปปุดิจ้าอาเซียรำละกะตาโถสุมาสินไประกะจังครียินนิ่งเดดาต้องจะสาริเสียมาสักสิ่งสิกะนุ่มยุ่งบิเหกมาละดนะเปลี่ยเฮอิมาวันนี้พังบับมาปาปิจันิงปะอามาเตียกยาวเดดางาไซเดงังนารีมายามดูโนโบตุมินตารีบันิอดูบุโนโบวามแต่งังเดนังนาฮารีบดูอดูนีอดานีอมัตตาให้เดมานาโตงานาซาร์กให้บดูสุกะริกิมานาโตงานาซากานีไอเลยสิเดียให้นาให้รักเปลตินุปีสิงตุนังงังลีมายามดูมานวารักตันโตกะจะให้รักกะริสุให้รัมตุนีมุงดาตุมินสังเครเลยเฮามาบุกนิงวารุยอิมาเกียสาวะนังสิบุกลอยลิตะโกมาใส่ตะกิงังนารีมายามเสียกะริมตายรัมตุนีจัดขิดานามาให้งวนตะกินุปีนี่เห็นลูนันเล่าครับอิสานุปานิปกปะนุปีนั่นลอยนังงามครับพาเรไอซูหน่วยดังงามลิขยีแต่นับคนนั่นแหละอาสมนั่นเลยเขามาบุญนิงวารองนั่นเลยคีมาตำนั่นสมเขาคีบันนะเลยเขาอัลอุสิเลยมาซาสุยามนั่นสนจิเลยสาวิซาตัววิตาวระบันินะมาซาดูยามทุนสนจิเลยมาซามงนั่นสูการิสาริการิท่าอีไฮบสูหันในยิงวิจิมาตำกีมาตุงอินนะยังไงยินนี่ปานบะนิงวจักรบุยสิเลยโนมกินมิดนี้เลยเขามาซานี่บุมันนักตะเกาสิเลยสาวบ้าอะตัวบ้าลาวนี่มากินักตาอิมาวามตะให้กีโนโบทวันมากิมันนักตะสังเลยโนโบนะกะริให้ยีบเลยเขาวางงังพักซุ่มนังงังบังงำจะจับนี่มาซาดุส่วนบดุดาคนเจ้าดูปิกนังงังเลยนิงวจักรบุยสิเลยน่าจะรู้ปีโดก็วิจับดีเลยมินนารีบะหมูสิงดูกิมาบังดีไกนี่เนี่ยน่าจะหนาวขนาดอะดูให้บิรุโนโบทวันให้รักลีวาดูตาบดามามิดมานาดูติงยิงในอันนี้มักอมตะคุมติกะรีให้บโนน้อยเนี่ยตัวมินเลยบดูบ่นี่มาเลยยิงไอสิดาเขาบีเขารสิโตบนี่นี่มาสู้ปังกุยโตมันเดน่าเจอดูสักเขาบุกิเบาให้บลากไรเดนะแต่คอยบุกเขารางนังไงรำกันนี่จะรู้สึกน่าสินาวกิมารักตาอเมย์แต่สลุโกอะดูให้เกโตบนี่มาสู้งักแต่ปวดท่าขี้เกอาศัยให้รำละก็เลยเขาอิมุงเดสังครีโนโบกทวันกะวามแต่งังนาดนะตุมินจัดครีอาสมนมาบานีมากินุปีนะยามนักกุบนักขันนารมาตุงดามาสักิสะก็บุกิเปาให้บะโนโบไลท่าซะมาบุงอาหลักผู้อุปดายามให้เราใส่ท่าโซลักลิบระจังโอท่าซะมาบุงมังโกลดะกับขัดตุนพัมฮัลลีฮันดากินิงุลจะกูบุเสลักนบายดนะตาทรงนะเปาให้เปลักลิบนีนังเหล่ากูฮาเราสักสรามสามินสิอิมานะสูนังมุสวยเดลักนบายดนะกันให้เลยท่าซะจะกูบุกิเปาดูบุดียามฮาเราอดูบุยุมดูตอรีบมาวงดูนะมาสัตนิงบพาวติมาบุกนิงเดซุมนะขันเลบสุไม่ท่องดีโมโมนกลีอดูกให้เลยท่าโซไอยามนั่นดีลักนิงเงอดูบุไอลาโรยตากะริกิลาโอยดูริบะยารุลักตะเบียดินังนั่นลักจบดีอิมานี่ยังวารุกันี่ไอกะนังตาตนกันนะสุวารุกันี่นังลักตะเบียริโกท่าโซจะกูบุญมิดให้เบสนิงโอสิงกียามนะสาวบกุมให้ยมันนี่มาสิดาเลยบักสิเลยริบะโนปุ่มน้ำมักชัดกระโดริบันมากิเลยจะบันเสร็จจ่าตัวนักลักนักกระโดริบันมีนับภาษาบะพิโรเสร็จจ่าระกันสนานุปานิยมตัวลักกันอะทุกข์นัชเลยกิดิการิสุเลยติการิเสร็จจ่าระกันลักกันวาสิให้รักปดโนโบมาไม่ดูนนทักขีมาคอยนำมาจัลุหงบดาการิสุปิบิขีดบันินะวางางบังงำเจพัมลุเลยบังงำลักเจมาเซลกิวาโตทัดละกให้ได้อิเจลสิดีการิสุขลุนุตานังเกย์ไรบดอดุมเสละกลาวตากันนาการิให้นี่เกขังดีนังหลักตะบียาริโกอีบุงจัลลักทับกจักกะดับเลยอาศัยอะไรกันโนโบพวกเขาวัตถุนัดครีท่าสกิมมังดโนโบกุยนเล่ปังกำติมาสักกินี่ให้ดูนะการิสุตอบิคีดับนะมาสักกิมมังดามาไม่ดูกุยนอุดปังกำติท่าจะสุมาบุงบุยไก่แบบปีบดินัดติมานะเสียงใบจะบันแต่เสียงน้ำมากินแต่สาบะเสียงอินนับพิโรเลติดูกับอารมณ์ดนะท่าจะมาบุงละให้ดูนะอวานุไงวริสาเขาพังเอาติสักขีบันหาลีท่าซะมาบุงกีไม่ก็ยิงดูเลยเฮาอีสักเอาบนดมิดนี้เลยเฮางำดะการินุนลางสวมดนมาอันนี้ดูสุจัดกระดับกิลางยุมสิดามาเซลมาสักเอาดอริให้บกิมวยดาทว่ากายศาสตร์สาวบ้าตัวบ้าหน่วยบัวซาหนึ่งทักนบการิลางเกเที่ยงครั้งนี้หน่วยบัวน่าเซลดีลาข้าราทุนตรงเนี่ย
ꯏꯃꯥꯗꯤ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯄꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯆꯪꯈ꯭ꯔꯦ ꯑꯇꯣꯝꯕ ꯁꯤ ꯉꯥꯁꯤ ꯊꯣꯡꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯪꯍꯧ ꯑꯩꯗꯤ ꯅꯇꯩꯃꯒ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯊꯨꯅ ꯍꯜꯂꯛꯀꯅꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯇꯥꯆꯧ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯁꯨ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯠꯇꯕ ꯌꯥꯔꯣꯏꯗꯅ ꯉꯪꯕꯗ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯨꯝꯅ ꯅꯣꯕꯣ ꯑꯃꯗꯤ ꯊꯋꯥꯟ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯀꯧꯅꯔꯛꯏ ꯂꯩꯍꯥꯎ ꯐꯃꯨꯡꯗ ꯍꯤꯞꯅ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯏ ꯂꯩꯍꯥꯎ ꯃꯄꯥꯜ ꯊꯣꯛꯂꯛꯏ ꯅꯍꯦꯟꯅ ꯃꯥꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯅꯣ ꯅꯣꯕꯣꯅ ꯏꯃꯥ ꯑꯩ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯌꯥꯎꯗ ꯌꯥꯔꯣꯏꯗꯅ ꯀꯟꯅ ꯍꯥꯏ ꯑꯁꯣꯝꯗꯁꯨ ꯏꯕꯥꯏ ꯑꯣꯏꯅ ꯂꯥꯛꯇꯕ ꯌꯥꯗꯦꯗꯅ ꯀꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯏꯃꯥ ꯑꯇꯣꯝꯕ ꯅꯪꯅ ꯀꯗꯥꯏꯗ ꯏꯃꯥ ꯑꯩꯁꯨ ꯅꯃꯧ ꯅꯨꯄꯤꯒ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯀꯨꯏꯔꯣꯏ ꯐꯠꯍꯜꯂꯛꯀꯅꯤ ꯏꯃꯥ ꯐꯔꯦ ꯆꯠꯇꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ 이몽 ꯆꯪꯈ꯭ꯔꯦ ꯇꯅꯧꯕꯤꯒ ꯇꯥꯊꯣꯠꯀ ꯀꯦꯕ ꯌꯥꯕ ꯀꯦꯔꯒ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥꯅ ꯇꯦꯛꯊꯈꯩ ꯁꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯅꯣꯕꯣꯒ ꯊꯋꯥꯟꯒꯁꯤ ꯁꯣꯝꯗ ꯃꯃꯥꯅ ꯅꯥꯔꯤꯕꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯅꯠꯇꯦ ꯂꯩꯍꯥꯎ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯅꯍꯦꯟꯅ ꯁꯣꯜꯂꯤ ꯇꯄꯥꯌꯥꯟ ꯃꯆꯥ ꯃꯃꯥ ꯅꯥꯔꯤ ꯍꯥꯏꯕ ꯀꯥꯎꯃꯈꯩ ꯃꯁꯜꯕꯨ ꯆꯥꯛꯀꯧꯔꯤ ꯍꯥꯏꯕ ꯈꯪꯗꯈꯩ ꯅꯨꯄꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯕ ꯅꯣꯏ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯖ ꯂꯥꯛꯂꯦ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯏ ꯏꯃꯥ ꯇꯥꯆꯧ ꯇꯥꯇꯣꯟ ꯑꯩ ꯂꯥꯛꯑꯦ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ ꯀꯩꯅꯣ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯝꯇ ꯈꯨꯝꯂꯛꯇꯦ ꯏꯃꯥ ꯂꯩꯍꯥꯎ ꯃꯁꯥꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯉꯝꯗ꯭ꯔꯦ ꯈꯨꯝꯂꯕꯁꯨ ꯊꯥꯖꯅ ꯇꯥꯗ꯭ꯔꯦ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯤ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯁꯤꯗ ꯂꯩꯌꯦ ꯀꯩꯅꯣ ꯅꯥꯀꯟꯗ ꯄꯥꯈꯟ ꯑꯃ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯃꯥ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯁꯦ ꯏꯉꯛꯉꯛꯅ ꯏꯃꯥ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯞꯅꯤꯡꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯇꯧꯏꯁꯤ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯍꯤꯞꯄꯤꯁꯤꯕꯣ ꯂꯩꯍꯥꯎ ꯃꯆꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯅꯤꯡ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ ꯃꯄꯤꯅ ꯖꯣꯔꯣ ꯇꯥꯗꯨꯅ ꯀꯞꯂꯤ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯧꯒꯠꯂꯣ ꯅꯁꯥ ꯂꯥꯛꯑꯦ ꯅꯁꯥꯅ ꯁꯛꯀꯧꯕ ꯍꯔꯥꯎ ꯂꯥꯛꯑꯒ ꯏꯃꯥ ꯅꯪꯅ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯇꯥꯆꯧ ꯍꯣꯏ ꯏꯅꯝꯃꯣꯏꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯝꯇ ꯂꯩꯕ ꯎꯗꯦ ꯂꯩꯍꯥꯎ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯒꯤ ꯄꯥꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯁꯣꯔꯁꯨ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯃꯥꯅ ꯀꯞꯄ ꯎꯔꯒ ꯊꯥꯖꯁꯨ ꯀꯞꯄꯤ ꯏꯃꯥ ꯅꯪ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯁꯥꯁꯤ ꯁꯨꯛ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯁꯤ ꯐꯥꯎꯕ ꯇꯥꯆꯧ ꯍꯣꯏꯅ ꯃꯥꯏꯕ ꯀꯝꯇ ꯌꯦꯡꯗ꯭ꯔꯕꯣ ꯁꯤ ꯍꯧꯒꯠꯂꯣ ꯅꯁꯥ ꯂꯥꯛꯑꯦ ꯅꯁꯥꯅ ꯌꯦꯡꯒꯅꯤ ꯅꯁꯥꯒ ꯆꯠꯁꯤ ꯏꯃꯥ ꯌꯦꯡꯉꯨꯁꯤ ꯑꯁꯨꯝꯅ ꯊꯥꯖꯅ ꯃꯃꯥꯕꯨ ꯀꯣꯟꯈꯠꯂꯒ ꯃꯃꯥ ꯃꯆꯥ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯑꯁꯤꯔꯣ ꯏꯃꯥ ꯅꯪꯅꯕꯨ ꯆꯥꯛꯀꯧꯕ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯥꯆꯧꯗ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯪꯅ ꯅꯥꯟꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯆꯥꯛꯀꯧꯔꯤꯅꯣ ꯆꯥꯛꯀꯧꯗ꯭ꯔꯁꯨ ꯅꯁꯥꯗꯣ ꯍꯥꯟꯅ ꯌꯦꯡꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯂꯩꯍꯥꯎ ꯋꯥꯗꯤ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕꯅꯤ ꯄꯥꯎ ꯌꯥꯝ ꯇꯝꯖꯅꯤꯡꯕꯅꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯕꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯁꯥꯕꯨ ꯆꯦꯖꯦꯠꯅ ꯀꯣꯜꯂꯒ ꯀꯞꯄꯤ ꯏꯃꯥ ꯅꯪꯕꯨ ꯋꯥ ꯑꯝꯇꯗꯤ ꯉꯥꯡꯉꯨꯕ ꯅꯁꯥꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯨꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯕ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ ꯅꯆꯥꯁꯤꯡꯒꯤ ꯍꯣꯠꯅꯕꯗ ꯅꯄꯨꯟꯁꯤꯗꯨ ꯀꯦꯝꯂꯕꯅꯦ ꯑꯗꯨꯒ ꯅꯆꯥ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯍꯔꯥꯎ ꯀꯧꯗ꯭ꯔꯤꯕꯅꯣ ꯏꯃꯥ ꯊꯥꯖ ꯃꯃꯥꯕꯨ ꯑꯃꯨꯛ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯒ ꯀꯅꯥ ꯂꯩꯕꯅꯣ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯊꯥꯖ ꯈꯪꯂꯤ ꯃꯅꯝꯁꯤꯡꯅ ꯃꯕꯨꯡꯁꯤꯡ ꯄꯨꯗꯨꯅ ꯆꯠꯂꯝꯂꯅꯤ ꯍꯥꯏꯕꯁꯤ ꯏꯃꯨꯡꯗꯨꯗ ꯃꯇꯣꯝꯇ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯇꯥꯇꯣꯟ ꯑꯁꯤꯔꯣ ꯅꯣꯏꯅꯕꯨ ꯆꯥꯛꯀꯧꯕ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯅꯆꯜ ꯂꯥꯛꯑꯦ ꯅꯆꯜꯕꯨ ꯍꯔꯥꯎꯅ ꯑꯣꯛꯄꯤꯔꯨ ꯂꯥꯛꯑꯣ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯣꯏ ꯂꯩꯇ꯭ꯔꯒ ꯑꯩ ꯀꯅꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯧ ꯍꯥꯏꯕꯅꯣ ꯅꯣꯏꯅ ꯅꯆꯜꯕꯨ ꯍꯔꯥꯎ ꯇꯧꯕꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯁꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯔꯤꯅꯣ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯆꯜꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯈꯪꯉꯤ ꯃꯁꯤ ꯈꯪꯗꯅ ꯑꯩ ꯂꯥꯛꯆꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯛꯀꯧꯕꯅꯤꯅ ꯑꯁꯨꯝ ꯇꯧꯕꯅꯤ ꯊꯥꯖꯔꯨꯗ꯭ꯔꯤ ꯅꯆꯜꯒꯤ ꯋꯥꯈꯜ ꯂꯥꯜ ꯐꯔꯦ ꯅꯃꯥ ꯅꯆꯜꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯕꯅꯤꯅ ꯑꯩ ꯃꯁꯛꯇꯨꯅ ꯍꯥꯏꯔꯤ ꯍꯦ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯎꯔꯤ ꯎꯄꯥꯜ ꯅꯈꯣꯏꯅ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨꯀꯣ
ngasi ay manim sidagi ipamda mo ka na lakreroy ko. Chakaw ba kaya laksan hey amo ka na konggol takreroy. Asum nairam laga thaza imung duda uprang na sitlaga hiplaga o kong nagkapni. Tachaw noy hitamoy si kalita ko. Noy mo higpokli ba na mabok yung sinatamda na tunga na tambangami ko. Noy sumatamamada soy na panglagkini ko noy. Asum na tarambadagi thaza mamabo mo kang ningning lay. Pukhagali. Ima! Ima! Kauraga mamagi manakta muksanglay. Handag janglagpadadi mamado mana kaubusu kumkidri thaza sangsilagtuna mamabo nomduna kauba yaba kawi kumlagdri. Layhaw masabu thadokduna zatkri thaza mamabu kolaga kauduna kaplay. Ima! Najay ko ikanmada nungay masaruk pangjabi ima. Karigino nang naibut thadokduna chatliba karigino ima. Najamu araw-rabro ima. Nang natjakaw malawa ayraga karigit tumin layribano. Hagalo! Chakcharase ima! Chakcharase! Najabi ma poya ibagi najanamawgi siba pangjabi. Najanamaw na uot padagkang mawarabra ima. Najalayriye. Nangaybut hadokto na chat payaroy ima. Aybut hadokto na chat payaroy ima. Asum nagkaplingay nasay sakaw sa kibanobosu tawansu. Nupi singgaloy na nahalaglami. Taramlima tawdo ubada nobo tawan sensilai taz na sauna. Sukano! Noy kanapta! Imagi masasok payaroy! Sakratalo! Noy di naningtam na chatkro! Moyini ingangak na yengdo na lay. Tazan toriba sabtrado ubada moyini sangsin mangamchi. Tanawbiga tatot ka suyen na dunalay. Taza kap na makatarai. Noy pela ba na tro? Pela ba na tro noy? Yego! Namito pela yego! Imanari kang na nabiwa pa am na chakaw basat panghamba. Namada gini pini na lura ba na tro? Noy adamay na nabihi matung inadaw lay na di. Ay magkarigit chakaw malawa ay rino. Ay sinoy kinarim kakinasaw na natrabaro. Noy hemali. Hemali ay sininoy. Moy mari tumin-tumilay. Noy nangambabu. Noy mo hikpog lima na mabo. Yung sidagit o nga nagpapangam. Noy nilay nga mo. Imabot o nga na pisa ba. Noy mo miro. Nabigiwalaw doon na. Namanat aga masakang rininoy. Ay mo suhalo. Ay mo yung sinak kanalay hydro lang tayo no. Ay mo halo. Kadomising lagay rin. Noy loy na tao. Kasi ay panumit sinagi. Hamang ka na yung sida. Ay konggol tararoy. Asum na hiram laga. Ima kaudo na mukawkri. Nobo ga tawan gasu mamitagi mapita kiba kang haude. Asum na hiray nobo na. Ija. Ikoy amlankri. Nangadum na gano. Tawana. Ija. Ikoy nahan kay wakalaman na layruri. Ngasidi. Ikoy mitpangli. Mabo. Ikoy na mirayruri. Mabo. Imanay ko waraw krapalay. Asi hiram laga mamagi managta sangsindo na kapto na mamabo kauri. Ma. Sayam lankri. Nasabang ang piyo ko ima. Asum na noboso mamabukaw do nagkapli. Tanawbi ka tatot kaso sangsindo na mamabukaw do nagkapi. Tanawbi na. Ima. Namaw. Imagi mapamdayam lankri. Namaw mong ang piyo ko ima. Tatot na. Ima. Namaw yam lankri. Namaw na ayroy na ba kaya? Ngangloy na ba kaya? Ay kibang kaya to. Apang minamaw ni kando na ang piyo ko ima. Asum na moy marina, taza lali haiduna mamagi matho mangang pangthok minakri.